Malemgi leibak kunga humdoida sathiba makhlgi sikada laichat sandorakre. COVID-19 gi anouba sub-variant ama oina BA 3.2 haina khangnaba laichat ama malemgi leibak kunga humdoida paksana sandorakre. COVID-19 anouba makhlgi BA 3.2 variant asi sikada haina sukhangnei. Luribadi anouba makhlgi variant asi mamang thakta lakiba COVID-19 sathi haina launaramba Omicron variant abu laksin bangam kiba vaccine adugi matik mayaina control tauba ngamlaktaba asini sikada haina sukhangnariba noba makhlgi covid variant asina malemgi leibak kunga humdoida paksana onthokpa haurakle. WHO na nungsa thiraklibadi covid kidamakta puthokuna leiriba vaccine asina anouba makhlgi vaccine variant BA 3.2 laksin bangam dabasini laichet asina naraba mioisingda COVID-19 gi layonga sap manana mayok nei haire. Kamjongda pung 12 gi total shutdown Chatthakhre Hongbei mihat ke rising yaudi haina singtokre. Houkhre tanganida Kamjong district ki Kasom sub division gi manung chanba Hongbei village NSCNIM na kapna Hatkhibagi Eastern Frank Naga army gi kedar mari adugi mafamda ikai kumnaba utpoina Kamjong student union na ayuk pung 3 tagina numidang waram pung 3 fawba pung 12 gi toten shutdown Chatthakhre. Toten shutdown to damara moirega dukan amasung kaiten sing thonglonaki lambi da gari chanakide total shutdown ki khongjang asiga mari lenena union asigi maikaidigi hyriba mihat asiga mari lenena chathaba investigation da mapung faba cooperation pigani aikoina aikoigi yeknaba sing kanano haiba masak khangdragadi aikoi punamaki mangzaba oigani hairi. Maraksida NSCNIM gi collective leadership ke member ama oiriba special emissary RS Rising na thadorakiba cherol amada hairibana Hongbaida Naga army mari hatkiba thaudo adugi matangda mahaki mathakta siriba ranba wafam kaya siriba sing adu yaningde haibagi wafam tharmaduna thaudo aduda laikhidraba singi mafam dai kai kumnaba udli thaudo aduda mahak karimata khangde thaudo aduga mari lenena high power inquiry commission semkhrabanina haujikti case asi commission gi khutal laikre. Commission asi gi maikaidegi thaudo asi gi matangda thamoi senga thijinduna achumba adu puthokani haibagi chapchaba thajaba lai. Maram aduna investigation asida mari leinaba khudingmakna mapung phaba cooperation pibiyu aikoigi khutta lo paroidabani achumba bo soidna fangani thaudo aduda laikhidraba singi mung manung ya wabada su saruk yari hairi. GPRN na thadorakiba topa cherol amadana Hongbei thaudoki matangda ngarang maski trada mifam ama pangthokre mifam maduda thaudo adugi achumbadu khangdoknaba inquiry commission semkre haina tangkhul nagalong gi president na aiba cherol tharuna khangankre hairi. Naga army mari hatkhibagi matangda inquiry commission na thigali IM Naga army mari hatkhibagi matangda awangba thaki commission amana thigali haina National Socialist Council of Nagalim gi special imagery RH Raching na thadorakpa cherol amana hairi. Cherol asina hai Hongbaida Naga army mari hatkibaga mari leinana yumpham yaudaba maral pisilakpa thengnare laikhidraba singi mafamda thamoi sengnai kai khumnaba utpaga loinana thaudo aduda chenaba leite haina sengdorakli makai kyadagi mihat aduga mari leinana sirakliba maral adu yumpham yaudabani haujikti awangba thaki inquiry commission ama semduna thigatpa horabanina athuba madamda achumba adu karino haiba mayek sengna khanglagani. Chathariba investigation asida mari leinaba pumnamakna angamba thakta mateng pangsinbiu achumba wild phangnaba honabada apunba thaudang lawminasi hairi. Cheraksida tangkhul nagalongna pukhalakhiba wafam amaga mari leinana ngarang pangthokiba National Security Council gi mifamna inquiry commission ama semlaga Hongbaida thokiba laibaktiba thaudok aduga chumba langla langjin puthoknaba thaurang lawkhatle haina GPRN gi kilonsarna KP Hurena hairi. Census ki matangda wari sanasi haiba CSO singi wafam taramna OECM anisuba tangkak ki mikok thibada ka census jahongani. Census ki matangda unaduna wari sanasi haina phungdorakpada CSO singi wafam taramna OE haina si Minister Yumnam Khemchan na phungdokre. SP Imphal West ki office complex da leiba khwangjeng lairembigi macha manai singna kum amagi charai fijol thonbagi thoram saruk yaba lakpada mahakna wafam asi phungdokibani. Thoram aduda Paso Islamic constituency ki MLA Sapam Kunjakesor
Imphal West ki DC Mayanglambam Braskubar, District Asigi SP KSH Sibakanta Susarugya ki, Tauranga Mari Lenina, Sri Minister Yumnam Kemsana Hai, Kwaizeng Lairembak, Lairembi Kuntagani Toirak Suba, Kumama Gichare Fijol Tonbaki Tauramasida, Lairemba Lairembiki Mapamda, Tauni Jaduna, Atuba Matamda, Irang Loshin Baga Loyana, IDP Sing Masamasagi Mayumda Hanjin Handuna, Ing Tapa Lamdam Amma, Ohen Bida Sanu Haina Tauni Zaki, Tauramadu Sarugya Kiba Paso SMB constituency gi MLA Sapam Konjageshwar NRC census ka mari lenana hangba wahang amagi matangda pakhum piraduna hai census amasung NRC gi wafam asi matau karamna miyam gi thamoi sohaloidaba maongda thabak oina pangthokpa yagadagi habagi matangda legislature shingkupna khanari athuba matamda miyam gi apamba matungina constitution nasu yaba maongda warushin ama puraknaba honari Seraksida lebaki mafam sinba thungna mikok thibagi thabak paikhatpaga loinana anisuba tangkakta kaski masing thiba hauragani haina Registrar General amadi Census Commissioner Narayan na phongdorakre paugi mifam amada mahakna hai ahanba tangkakta yungkok masing thibaga loinana yunggi maong mataw amasung kari potchai lebagi haibana singbagi masing thigani anisuba tangkakta mising hengalakpa amasung laifam hongbana singbagi matangda socio cultural demographic amadi economic parameters shinga mari leinaba thabak thoram sing paikhatkani cabinet committee on political affairs na lokhakiba warep ki matung inna census ke ni shuba tangkak kas ke masing thigani ahan ba tangkak ki census ka mari leinana January kungani thoida mari leinana sem kibaga loinana ani suba tangkak ki oina chothuba matamda commissioner phonglagani hairi India da Nexalat ki ho mapung phana muthale haina Amit Shah na parliament ta laukthokre Leibak sida Maoist ki lalhou mapung phana laksin bangamle haina Union Home Minister Amit Shah na phongdokre sahi asigi March 18 phawbagi mamangda Maoist Lalhouba singi ho mapung phana laksin gani haina mamangda lengak na matam thakrabani Maoist singi akanba maphamni haina launariba Chhattisgarh gi Vastar da Lalhouba singi iho laksinlabanina Sengkot sagatpagi thabak thoram sing paikhat pangamlagani haina Lok Sabha da Home Minister Amit Shah na phongdoki hiramasigi matangda hanglakpa wahang amagi paukhumda mahakna hai Rashtra Vision gi khungang pumnamakta school amamam lehennaba thorang lokhale ration shopma khungang khudingmakta lehennaba su honari tehasin amadi panchayat khudingmakta primary health center amadi community health center hangdokle misam miyamda Aadhaar card amadi ration card phanganbaga loinana tha khudinggi cheng chak kg manga phanganbagi khongthang lokhale haina phongdoki atopa wahang amagi paukhumda Home Minister na haiki Maoist singi hongna maram moiraga Rashtra region da mapung phana chawkhat thorang paikhatpa ngamdana lakibani ngasidi lalhaubagi iho loisilabani na mafam maduda khundariba miyoising chawkhat lambida khong thangba hauragani atay atopa mafamsingda hauriba lalhau singi matangda mahakna haiki kanagumbana mahausagi punsida halakpada pamlagadi khulai thadoklaga changlakpada lengakna thong hangdokta thamgani khulai thado u yadaba singi mathakta lengakna matik saba thabak paikhatnaba sem saduna leiri haina mahakna phongdoki Lok Sabha da hiramasiga mari leinana khana nainarakpada BJP amasung Congress ki marakta amana amada maral sinarakhi lengak pairiba BJP ki member sing na hai sanglaba chahi humpu henna Congress na lengak pairingaida matik chaba thorang lokhalamdaba maramna Maoist singi ho mapung phana laksin bangamdabani leibak asida Maoist singi lalhouga mari leinana naha oiriba miyoi lising kullomgi thawai mangkhre amasung atopa miyoi million chama kun henna awaba mayoknari Bihar gi Sitla Mata Laisangda nesinabda miyoi nipan sire kaya sogle Bihar gi Nalandada leiba Sitala Mata gi laisang miyamna nesinabagi thodok amada miyoi nipan sire local media gi report matung inna Magya village ta leiba laisangda thokiba thodok adu miyoi 12 rom asok apandangki leba pokpa numit khudingi laisang asida masing yamlaba miyoi kya lakura laikurumi tha asigi aroiba leba pokpa oiba maramna masing yamlaba miyoi kyamrum lai khurumba laknaki khangaudana laisang manungda charangnaba fibam ama tholakhibaga loinana miyamgi nesinabagi thodok adu thokhibani thodok adu soklaba miyoi sing Sadar Hospital da pukatuna laikatnari thodok adugi pau hek phangbaga police personnel sing thunglakhibaga loinana matau karamna miyam nesinabagi thodok adu thoklakhibano haiba sapchana khangdoknaba investigation chathaba Houkhre lai khurumba lakpi miyoi amana phungdorakhibagi matungina ikhang khangaudana laisang aduda leiba miyam chen
ꯆꯦꯟꯅꯕ ꯍꯧꯔꯛꯄꯗꯒꯤ ꯅꯦꯠꯁꯤꯟꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯦꯄꯥꯜꯒꯤ ꯍꯥꯟꯅꯒꯤ ꯄꯤ.ꯑꯦꯝ. ꯀꯦ.ꯄꯤ. ꯑꯣꯂꯤ ꯕꯥꯔꯦꯟ ꯁꯥꯍꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭रे꯫ ꯅꯦꯄꯥꯜꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯦ.ꯄꯤ. ꯑꯣꯂꯤꯕꯨ ꯍꯟꯗꯛꯇ ꯅꯧꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈꯤꯕ ꯕꯥꯂꯦꯟ ꯁꯥꯍꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭रे ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯦꯄꯥꯜꯗ ꯍꯧꯖꯤꯛ ꯍꯣꯡꯂꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯀꯦ.ꯄꯤ. ꯑꯣꯂꯤ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯃꯤꯆꯪꯗ ꯂꯩꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯧꯅ ꯅꯦꯄꯥꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈ꯭ꯔꯕ ꯕꯥꯔꯦꯟ ꯁꯥꯍꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯎꯕ ꯐꯪꯂꯛꯈ꯭रे꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤ ꯏꯟꯗꯤꯌꯥꯅꯁꯨ ꯂꯧꯍꯧꯗꯨꯅ ꯅꯦꯄꯥꯜꯒ ꯍꯦꯟꯅ ꯑꯐꯕ ꯃꯔꯤ ꯊꯝꯍꯧꯗꯨꯅ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯍꯧꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯍꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯔꯤ꯫